Maitai khakta natana laiminariba phurupsingnasu ngamkhai ngakpham thoe. Manipur phurup kunthraga taret leiba pikpa leibak amane. Leibak asi maningtamba tonganba leibak ama oirambadage India gi fivanungda tension khiduna India gi state ama oire. Asigumba India gi apikpa state asida Kuki singna Kuki homeland ama Manipur dagi khaidok laga semnabagi damak akanba lan satharaktuna honarakle. Manipur dagi tonganba administration amagi damak demand tawraduna Manipur gi wangmadagi changlakpa Kuki militant singi mateng lauraga Manipur gi majority community mitai da landa duna makoina Kuki homeland sembada yaugadaba mafam singda leiba mitai singi yum kai mai thaduna amade nongmai kapsinduna hatpa yauna tanthorokle Kuki singna makoi gi homeland ni haina laujariba mafam singda mitai sing changluba phauba khudong thiba tare thibam asida hojek mitai Kuki gi irang thokle irang asi tha mapan henjilaklaba phauba karamba matamda loigani haiba ngamdaba phibamda leire Kuki singna makhoi gi homeland manungda chali khaliba maruoiba Churachandpur Kangpokpi amade Moreda leiramba mitai sing amugana hanjilaktuna leiba ngamdanaba thaurang pumnamak loikhre aduga tai Kuki singna khundaba mafam singa naknabada leiba maitai singi mathakta landa duna makhoina pamjariba Kuki homeland da yaunana bo honare Kuki singna makhoi gi homeland ama semna bo honabada atai leiriba phurup amata da taina de maitai dani taina riba Masida mitai nataba phurup singna makhoidadi Kuki na landa de haiduna mitai Kuki gi irang asi yengduna leibagi phibam da leire Fibam asida haining libade Kuki na Manipur dagi separate administration gi damak Manipur dagi apamba lamlau khibada maitai natana atai phurup pumna magna adumak yaragadra Manipur gi ngamkhai amade apunbagi ngamkhai ngakba se mitai khaktagi oirabra haibase ne Manipur da leiriba phurup pumna makine maduna Manipur gi ngamkhai kaidana bahona bahaibase Furup pumnamak ki waifam thoe khanna ngamkhai kaina bohonarakpa pumnamak punna thengnamina ba chumgane